Assam Rifles na misang mikai naidana purup animaki mising rescue tauke. DZAR Hauzik Manipur da thogliba Kanglup ki irang asida Assam Rifles na misang mikai naidana irang tawriba Kanglup anigi mi kaya asoyangam yaudana rescue tauki haina Director General Assam Rifles Lieutenant General PC Nair na phongdokre. PC Nair na hai laibak asigi khwaidagi liraba paramilitary force asina misang mikai naidana irang tawriba purup animaki bunker sing thugaiba khulai kaya fagat pa masung nakal animaki misam kaya kanke purup animak na sajilakpa bunker thugai ke nakal animak tagi fagat kiba nongmai masing amasung kankiba misam gi masing chap manai Manipur da hujik thogliba Kanglup ki irang asida AR na Kanglup amagi michangda thavak tawi hai na maikai kaya dage maral sirakpagi marakta mahaki statement asi phongdorokiba nei mahak na hai force asida Kanglup khudingmaki mising yauri amade makoigi marakta karigumba nungainadaba amata laite Indian Army amasung AR na state asida santi amade saukhatpa purangnaba angamba thavak paikhatle state asida santi kayam thuna purakadagi haibase state asigi miyamgi makha polle taseng na hairabadi state asida santi purakadaba se security force na natte security force ti sumnatagi nakal anida nongmai kamnariba si thingbane AR amasung Indian Army na achauba thaudang lauduna irang asibu nemtha na banakal animaki civil society organization sing naha sing amade tongan ba stakeholders sing wari sana bagi thabak chathari haina Nair na phongdoke